Association AIBOA gi State Unit ama oriba All Manipur Bank Officers Association Safong Kibaga Lunina ngasi Imphal West ki Lukam Lerakta leiba UBIEA Vavanda Association asigi nauna thaupugadaba singkhankre hiramasiga mari lerina ngasi UBIEA Vavanda pangthokiba mifam amada Association asigi Senior Vice President Moirangtem Valeshwar na haikibada All Manipur Bank Officers Association asibu semnaba matam sangna honaduna laki adubu ngasi All India Bank Officers Association ki Assam State Committee ki General Secretary PK Varwa yauna mifam ama pangthoktuna State Unit ama oina AMBOC asi sembani hariba association asi Vice President Advisor General Secretary amadi Women Committee ki thaupugadaba singsu khankibaga loinina association asina tongan ba bank ki employee khudingmaki yaifanaba thabak thoram singsu pangthoklagani haina phongdoki adagi gangmai luangjo kabui adagi yangkhom Ravisyam Singh the Vice President Isamak Moirangtem Valeshwar Singh the Vice President Longjam Biswas Meitai the Kanengam Serpo Raju Thiam the General Secretary SN Puto the Deputy Secretary Max Asung Gome Lakishan Sranung Pamei Treasurer Sherwin Bara Degi Joynat Michael Degi Balon Pikela Ana Koina Nasikin Misdegi Kogi Committee Sikalwina Koina Ziki All Manipur Bank Officers Association Asia Ninkina Pangtokana Manipur Leriba bank employees singi yaitana ba amati public ki yaitana ba waina thabak asi tawkani haina koina kenaga very strong committee as form kiya hai 12 committee यहाँ General Secretary SN Puto from Punjab and Sind Bank and President from PNB Punjab National Bank वहाँ से और बाकी total 12 committee का एक strong committee form हुआ और 4 women committee एक form हुआ वहाँ 4 member है बैंक के लिए हमारा नॉर्थ ईस्टर्न का एक्चुअली नॉर्थ ईस्टर्न रीजन का ये मणिपुर के लिए ये फर्स्ट एवर कॉन्फ्रेंस हुआ है ये बहुत सक्सेसफुली मोर देन 35 मेंबर आज प्रेजेंट था